ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯥꯅꯨ ꯌꯦꯟ ꯂꯣꯏꯕꯗ ꯅꯤꯡꯊꯝꯊꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯤ ꯑꯩꯈꯣꯏꯒꯤ ꯉꯥꯅꯨ ꯃꯀꯣꯟ ꯌꯦꯡꯒꯣꯟꯁꯤ ꯂꯨꯝꯅ ꯊꯝꯅꯕ ꯍꯣꯠꯅꯕꯁꯤꯅꯤ ꯌꯥꯝꯅ ꯋꯥꯔꯤꯕꯁꯤ꯫ ꯇꯧꯕꯇꯕꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯉꯥꯅꯨ ꯃꯀꯣꯟ ꯌꯦꯡꯒꯣꯟꯁꯤ ꯂꯨꯝꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯣꯠꯁꯛ ꯑꯃ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯖꯔꯤꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯠ ꯂꯥꯏꯠꯀꯨꯝꯕꯗ ꯁꯤꯖꯤꯟꯅꯕ ꯍꯦꯂꯣꯖꯦꯟꯒꯤ ꯇ꯭ꯌꯨꯕꯅꯤ꯫ ꯁꯤꯁꯦ ꯑꯇꯣꯞꯄ ꯐꯥꯔꯃꯔꯁꯤꯡꯅ ꯍꯥꯟꯅꯗꯒꯤ ꯁꯤꯖꯤꯟꯅꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯊꯦꯡꯅꯖꯔꯦ꯫ ꯑꯗꯨ ꯁꯤꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯅꯤꯡꯗꯅ ꯑꯩꯈꯣꯏ ꯊꯤꯔꯛꯄꯁꯦ ꯀꯨꯏꯔꯕꯅꯤ, ꯇꯧꯕꯇꯕꯨ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯗꯗꯤ ꯁꯤꯁꯦ ꯐꯪꯗꯕ꯫ ꯃꯃꯥꯡ ꯆꯍꯤ ꯑꯃ ꯑꯅꯤ ꯑꯗꯨꯋꯥꯏꯗꯒꯤ ꯁꯨꯝ ꯍꯪꯉꯛꯄꯅꯦ, ꯃꯣꯏꯗ ꯆꯦꯟꯕꯗꯁꯨ ꯀꯩꯅꯣ ꯇꯧꯗꯦ, ꯈꯪꯕꯁꯦ ꯐꯖꯅ ꯈꯪꯗꯕꯗꯩ ꯐꯖꯅ ꯄꯨꯕꯤꯔꯛꯇꯕ꯫ ꯑꯗꯨ ꯁꯤꯁꯦ ꯎꯆꯤꯟꯅꯥꯆꯤꯟꯅ ꯏꯝꯐꯥꯜꯗꯒꯤ ꯐꯪꯉꯦ꯫ ꯁꯤꯁꯦ ꯀꯩꯁꯨ ꯇꯥꯡꯉꯝꯗꯦ, ꯌꯥꯝ ꯍꯣꯡꯉꯝꯃꯦ꯫ ꯁꯤꯁꯤ ꯍꯣꯜꯗꯔ ꯑꯅꯤꯒ ꯇ꯭ꯌꯨꯕꯁꯤꯒꯗ ꯂꯨꯄꯥ 150 ꯇꯥꯏ, ꯑꯗꯨ ꯁꯦꯠꯇ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯀꯩꯁꯨ ꯌꯥꯝꯅ ꯍꯣꯡꯕ ꯑꯣꯏꯗꯦ, ꯇꯧꯕꯇꯕꯨ ꯃꯁꯤ 500 ꯋꯥꯠꯀꯤ ꯇ꯭ꯌꯨꯕꯅꯤ꯫ ꯃꯩꯕꯨꯗꯤ ꯈꯔ ꯆꯥꯔꯦ꯫ ꯃꯩ ꯆꯥꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ 200 ꯋꯥꯠꯀꯤ ꯕꯜꯕ 4-5 ꯊꯥꯟꯒꯗꯕꯗꯒꯤ ꯁꯤꯒꯤ ꯇ꯭ꯌꯨꯕꯁꯤ ꯑꯃ ꯊꯥꯟꯈꯤꯕꯁꯤꯅ ꯃꯣꯏꯗ ꯃꯩꯁꯥꯁꯤ ꯌꯥꯝ ꯐꯖꯅ ꯐꯪꯕ ꯍꯥꯏꯇꯥꯔꯦ꯫ ꯁꯤꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯌꯥꯝ ꯀꯣꯝꯅ, ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯩ ꯌꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯑꯗꯨꯝ ꯂꯩ꯫ ꯁꯣꯝꯗ ꯑꯃ ꯍꯥꯞꯄꯦ, ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯒꯤꯁꯤꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ, ꯑꯩ ꯔꯤꯐ꯭ꯂꯦꯛꯇꯔ ꯍꯥꯞꯇ꯭ꯔꯦ꯫ ꯁꯤꯒꯤ ꯄꯣꯠꯁꯤꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯃꯩ ꯅꯨꯡ ꯆꯤꯡꯅꯤꯡꯉꯥꯏ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ꯫ ꯁꯤꯗ ꯂꯩꯔꯤꯕ ꯇ꯭ꯌꯨꯕꯀꯤ ꯀꯅꯦꯛꯁꯟꯁꯤꯒ ꯍꯣꯜꯗꯔꯁꯤꯒ ꯀ꯭ꯂꯦꯁꯤꯅ ꯑꯩꯈꯣꯏ ꯏꯟꯁꯨꯂꯦꯁꯟ ꯄꯤꯔꯀꯥꯟꯗ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯇꯥꯂꯤꯛ ꯐ꯭ꯔꯦꯝꯒꯁꯤ ꯀꯩꯁꯨ ꯃꯩ ꯀꯅꯦꯛꯁꯟ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯁꯤꯒꯤ ꯃꯦꯇꯥꯂꯤꯛ ꯐ꯭ꯔꯦꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ, ꯍꯣꯜꯗꯔ ꯁꯤꯗ ꯑꯩꯈꯣꯏꯅ ꯔꯤꯐ꯭ꯂꯦꯛꯇꯔꯁꯤ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯃꯅꯥꯒꯨꯝꯕ ꯇꯧꯔꯒ ꯑꯗꯨꯝ ꯁꯦꯝꯃꯒ ꯃꯩꯁꯥꯁꯦ ꯃꯥꯡꯍꯟꯗꯕꯤꯗ ꯌꯥꯝ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯑꯩꯒꯤꯗꯤ ꯁꯨꯝꯅ ꯑꯩꯒꯤ ꯃꯩꯁꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯃꯌꯥ ꯅꯛꯄꯒꯤ ꯃꯩꯁꯦ ꯌꯥꯝ ꯀꯟꯕ, 200 ꯕꯥꯞꯀꯁꯦ ꯌꯥꯝ ꯇꯣꯏꯅ ꯆꯥꯛꯑꯦ꯫ ꯁꯤꯒꯤ ꯃꯩꯁꯤꯁꯨ ꯑꯗꯨꯝ ꯀꯜꯂꯦ, ꯃꯩꯁꯥꯁꯦ ꯑꯗꯨꯝ ꯐꯖꯅ ꯐꯪꯉꯤ꯫ ꯑꯗꯨꯅ ꯑꯩ ꯔꯤꯐ꯭ꯂꯦꯛꯇꯔꯁꯤ ꯁꯤꯖꯤꯟꯅꯗꯕꯅꯤ꯫ ꯔꯤꯐ꯭ꯂꯦꯛꯇꯔ ꯁꯤꯖꯤꯟꯅꯕꯗ ꯑꯩꯉꯣꯟꯗ ꯇꯔꯥꯒꯨꯝꯕꯁꯦ ꯈꯣꯠꯇꯣꯛꯄ ꯌꯥꯝ ꯇꯧꯋꯦ ꯔꯤꯐ꯭ꯂꯦꯛꯇꯔꯒꯤ ꯃꯈꯥ ꯊꯝꯕꯁꯦ꯫ ꯑꯗꯨꯅ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯃꯩ ꯈꯔ ꯃꯄꯨꯡ ꯐꯥꯅ ꯐꯪꯗꯕ ꯃꯐꯝꯁꯤꯡꯗꯗꯤ ꯔꯤꯐ꯭ꯂꯦꯛꯇꯔ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯗꯨꯝ ꯐꯖꯅ ꯃꯩꯁꯥꯁꯦ ꯃꯊꯛꯂꯣꯝꯗ ꯃꯥꯡꯗꯕꯤꯗ ꯃꯈꯥꯔꯣꯝꯗ ꯑꯗꯨꯝ ꯐꯖꯅ ꯐꯪꯍꯟꯕ ꯌꯥꯏ꯫ ꯁꯤꯗ ꯑꯃꯨꯛ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯤꯇꯪ ꯍꯥꯏꯖꯔꯝꯒꯦ꯫ ꯃꯩꯁꯥ ꯀꯟꯕꯅꯤꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯤꯗꯦꯟꯇꯦꯜꯂꯤ ꯃꯥꯁꯤ ꯃꯈꯥꯗ ꯊꯥꯔꯤꯕ ꯋꯥꯏ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯀꯩꯅꯣ ꯑꯣꯏꯒꯦꯔꯥ, ꯃꯥꯒꯤ ꯂꯤꯇꯔ ꯊꯥꯔꯤꯁꯤꯡꯁꯤꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯨ ꯇꯥꯔꯒꯗꯤ ꯃꯥꯁꯤ ꯀꯩꯅꯣ ꯇꯧꯒꯅꯦꯕ, ꯃꯩ ꯍꯧꯔꯒ ꯆꯥꯛꯄꯒꯤ ꯀꯩꯅꯣꯁꯨ ꯂꯩ, ꯆꯥꯟꯁꯦꯁꯁꯨ ꯂꯩ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯏꯟꯁꯇꯣꯂꯦꯁꯟ ꯇꯧꯕ ꯀꯥꯟꯗ ꯐꯖꯅ ꯇꯧꯕꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯉꯣꯟꯗ ꯃꯩꯁꯥꯁꯦ ꯀꯩꯅꯣ ꯇꯧ ꯇꯥꯔꯒꯁꯨ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯕꯤꯜ ꯊꯤꯔꯒ ꯃꯩꯁꯨ ꯊꯥꯟꯅꯕꯅꯤꯅ ꯃꯉꯣꯟꯗ ꯄꯋꯥꯔ ꯀꯟꯖꯨꯝꯁꯟꯒꯤ ꯄꯩꯁꯥ ꯈꯔꯗꯤ ꯋꯥꯡꯅ ꯂꯥꯛꯀꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣই ꯅꯤꯡꯊꯝꯊꯥꯗ ꯃꯔꯨꯑꯣꯏꯅ ꯌꯦꯟ ꯉꯥꯅꯨ ꯕ꯭ꯔꯨꯗꯤꯡ ꯇꯧꯕ ꯃꯇꯝꯗ ꯏꯪꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕꯗꯨ ꯁꯤꯅꯗꯤ ꯌꯥꯝ ꯐꯖꯅ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯈꯜꯂꯤ꯫ ꯃꯌꯥꯝꯅ ꯂꯧꯕꯤꯅꯤꯡꯉꯁꯨ ꯁꯤꯁꯤꯅ ꯂꯧꯕꯩꯗꯤ ꯑꯩꯉꯣꯟꯗꯩꯗꯤ ꯅꯠꯇꯦꯀꯣ, ꯕꯖꯥꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯍꯥꯔꯗꯋꯦꯌꯔꯒꯤ ꯗꯨꯀꯥꯟ ꯑꯆꯧꯕ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯍꯪꯉꯒ ꯂꯧꯕꯤꯅꯤꯡꯉꯁꯨ ꯁꯤꯁꯤꯅ ꯀꯩꯅꯣꯅꯤ, ꯃꯥꯒꯤ ꯍꯣꯜꯗꯔ ꯐ꯭ꯔꯦꯝ ꯍꯥꯏꯇꯥꯔꯦ, 500 ꯋꯥꯠꯀꯤ꯫ ꯁꯤꯒꯤ ꯍꯣꯜꯗꯔ ꯐ꯭ꯔꯦꯝꯁꯤꯒꯤ ꯃꯅꯨꯡꯗ ꯍꯣꯜꯗꯔ ꯑꯅꯤ ꯌꯥꯎꯕꯅꯤ꯫ ꯁꯤꯗ ꯂꯩꯁꯤꯅ ꯃꯥꯒꯤ ꯇ꯭ꯌꯨꯕꯇꯨꯅꯤ, ꯇ꯭ꯌꯨꯕ ꯕꯣꯛꯁꯇꯨꯅꯤ ꯁꯤ ꯂꯩꯔꯦ꯫ ꯑꯗꯨꯀꯥꯟꯗ ꯇ꯭ꯌꯨꯕꯁꯦ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯌꯥꯎꯔꯝꯒꯅꯤ, 500 ꯋꯥꯠꯀꯤ꯫
ꯑꯗꯨꯝ ꯏꯍꯣꯡ ꯍꯣꯡꯕꯁꯦ ꯑꯩꯈꯣꯏꯅ 200 ꯕꯥꯜꯕ ꯊꯥꯜꯂꯤꯕ ꯑꯗꯒꯤ ꯍꯤꯇꯔ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯒ ꯃꯃꯜ ꯀꯩꯁꯨ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕ ꯀꯥꯟꯗ ꯌꯥꯝ ꯍꯦꯟꯅ ꯈꯦꯠꯅꯕ ꯅꯠꯇꯦ. 25 ꯄꯤꯁ ꯌꯥꯎꯒꯅꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ. ꯄꯤꯁ ꯑꯃꯗ ꯂꯨꯄꯥ 30-40 ꯑꯗꯨꯃꯥꯏꯅ ꯆꯤꯡꯉꯤ.